Kuki Militant Groupsingi SoO Agreement Makha Tana Chatnadanaba Thadou Inpi Manipur na Leingakta Taksillakli Kuki Militant Groupsinga Chatnariba Suspension of Operation SoO Agreement Khudaktagi Chatnadanaba demand tawduna Thadou Inpi Manipur gi maikaidagi Chena kuntraga mga panba memorandum ama India Leingak amadi Manipur amasung Assam Leingakta pisinkhre Thadou Inpi Manipur gi memorandum aduda Thadou community asi masagi identity laijaba maning makha tamba ethnic group amane Thadou community Kuki nate amade Kuki gi makha da laiti haiba wafam mayek sengna thamle ing tappa khunai ama waina ningsing bathoktraba matamdagi laijarakhiba Thadou tribal community gi ing tappa punsi mahing ase kumja lising amaga chamapan humbudra gi paringi angan basarukta radical Kuki supremacy ideology na achauba singnaba ma wairakhi amade kumja lising amaga chamapan marfugi paringi atheng basarukta Kuki militancy gi ihau lakpadagi amuka hena Thadou community gi phibam ase soksilakhi haire Colonial construct ama waidiba Kuki haibata mase Manipur amasung Assamda lairiba yellow singna masak khangde except tawde Myanmar da subgroup yankai humdo yauna laiba chin ethnic group ki manungda Thadou asi masagi ethnic census population code laijaba indigenous ethnic group ama waina recognized tawba community ama ne adubu Kuki di ethnic group ama waina recognized tawde ama de makhoi gi oiba puwari laiba kaduda laiti haiba wafam memorandum aduda palle Memorandum aduda makha taraduna Kuki Groupsinga Chatnariba Suspension of Operation SoO Agreement asi mapung phana fail oire Agreement asi Kuki militant singda ahianba sakti piduna Thadou miyamgi mathakta criminal activities sing chathanaba onthokle Agreement asi na makhoi bungak senduna kangkhatuna parallel government amagu makhoida tawningba tawalle Kuki supremacy singna Thadou gi mathakta cultural genocide chathaduna Thadou gi identity bu mangan na bohonare Kuki supremacy network asida Kuki SoO Groupsingi SoO sing Kuki Inpi KSO Kuki Church maruwaina Kuki Christian Council amasung Kuki Worship Service yauduna makhoina arwanba campaign sing sathari haire Kuki militant sing asina democratic process pu masak thianduna paksana mikhalda aranba thawong sing boot capturing voter intimidation amasung force block voting chathaduna Thadou amade atai community singi vote thadabagi hak sing matuna lakle Makhoina miyamgi sakwa thaurangi thadarakpa senfam sing nam haduna lawri amade cross border terrorism ki thawong sing chathare SoO agreement asina popi thaba amade drug trafficking ki thabak sing hengadalle Manipur asi drug ki makol ama ohenduna atopa golden triangle ama semgatna bahonari haina su phongdorokle haukiba chahi kaya asida SoO agreement asina peace amade stability purakpagi mahut terrorist activity sing criminal political amasung secessionist agenda ama waina wanthokuna laire Agreement asagi marumda Thadou community gi mathakta leptana hingsagi thawong sing sathari amade mikhalda aranba thawong kaya phongna sathare maram asina athuba matamda center laingakna Kuki Groupsinga tawnariba SoO agreement asi tokadabani haina su Prime Minister Narendra Modi Home Minister Amit Shah Manipur gi Governor Ajay Kumar Vala amasung Assam gi Chief Minister Dr. Himanta Biswa Sarma da taksille memorandum adugi copy Ministry of Home Affairs MHA gi Northeast in charge AK Misra Intelligence Bureau IB gi Director Tapan Deka amade atai ministry asigi mari lainaba official sing da supisin ke